ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯌꯦꯟ ꯄꯥꯎ ꯑꯃꯗꯤ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯑꯦꯗꯤꯇꯔꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦꯁꯇ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ PR ꯂꯧꯊꯣꯛꯇꯨꯅ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯁꯦꯟꯇꯔꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ BJP ꯂꯦꯖꯤꯁꯂꯦꯇꯤꯚ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯈꯟꯅꯅꯕ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯔꯨꯟꯆꯨꯛ ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯕꯖꯔꯚꯔ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯦ Manipur thamliba President rule asi lokthokuna anauba luchingba amagi makhada popular government ama seminabagi thabak center da leiriba BJP gi national leaders singi maikaidagi paikhalakpa khongthang ama oina Manipur BJP leiriba legislative party gi anauba luchingba ama khananabagi damak national BJP gi national general secretary Tarunchuk pu national observer na hapkre Ngasi numidang Bharatiya Janata Party gi National General Secretary and Headquarter in Charge Arun Singhana khuyek piduna thadorakpa cherol amada Manipur BJP Legislative Party gi anauba luchingba ama khananabagi damakta mathau taba election pangthoknabagi damakta party asigi National General Secretary Tarun Chukpu Central Observer oina haple haina phongdorakli BJP के सेंट्रल लीडर्स सिंह कौरपगी मतुंग इन्ना न्यू दिल्ली दे ngarang changsinkiba BJP Manipur Pradesh amasung chatminariba party के MLA सिंह हौजिक फावगी ओइना सेंट्रल लीडर्स सिंह उनद्रबसु हयेंग नुंगथिल फावदा उनरबा याना लेरे प्रेस फंगबा थाजबा याबा सोर्स अमगी मतुंग इन्ना BJP Manipur Pradesh amasung chatminariba party के MLA सिंह न्यू दिल्ली दा थुंगलकिबगा लोइनना दिल्ली की डोकादा लेबा मणिपुर भवन दा पुन्ना लेमिनरी हाइरी अमरोमदा 𝐋𝐢𝐯𝐞 MLA सिंगसु मिफम असिदा सरुक याननबा पाव न्यू दिल्ली दा थुंखरबसु टोखाइबल लेरी हाइना पावगी सोर्स अमना हाइरी सेंट्रल लीडर्स सिंगना खंगलकपगी मतुंग इन्ना ngarang न्यू दिल्ली दा चंखिबा MLA सिंग सेंट्रल लीडर्स सिंग उननबा सेम सादुना लेख्रे BJP Manipur Pradesh amasung chatminariba party gi MLA सिंग न्यू दिल्ली दा लांगनबगी वाफम BJP Manipur Pradesh की प्रेसिडेंट अधिकारी मयूम सरदा यावना अतई पार्टी की प्रेसिडेंट सिंगदा BJP के नॉर्थ ईस्ट की नॉर्थ ईस्ट कोऑर्डिनेटर संबित पत्रना पाउजेलक्तुना ngasi nungchil pung 3 fawbagi mamangda New Delhi da yoroknaba khangalakkhibani hairi New Delhi da lagnaba khangalakhiba asiga loinana MLA sing tangkak anirakta tongan ba flight anida ngarang New Delhi gi damakta Imphal thadoknakhibani Imphal thadokkiba MLA sing adu BJP NPP NPF amasung independent kini masigi matakta BJP gi Manipur Pradesh ki President A Sarda NPF Manipur State Unit की President MLA Awang Boy Nimai amasung NPP Manipur Unit की President हानगी MP Dr. Lorhov P Fozesu यावखी पनबे याबदी मणिपुर दा थमलिबा प्रेसिडेंट रूल असी चाही अमा फागदबा सुमतगी नुमित तरानी खक्ता काइशिलकपा लेमहौरिबा नुमित खरनी असिदा अनौबा लुचिंगबा अमा खंदुना मणिपुर दा थमलिबा प्रेसिडेंट रूल असी लौथोक्तुना पॉपुलर गवर्नमेंट अमा सेमदबा यादे हाइबा असी BJP की माइकैदगी तरुण चुकपु मणिपुर BJP लेजिस्लेटिव पार्टी की लीडर खननबगी ऑब्जर्वर ओइना हापखिबा असी ताकली हौखिबा थाखरा की ममांगदगी हौदुना BJP की लैरिबा सेंट्रल लीडर सिंगना मणिपुर लैरिबा BJP मिचै MLA अमदी कुकी MLA सिंग टोंगान उनदुना वारी सानखिबा लैख्रे असिदनतना BJP की लुचिंगबा BL संतोष अमदी BJP की नॉर्थ ईस्ट कोऑर्डिनेटर संबित पत्रना मुक्नादुना लैरिबा BJP की मिचै अमदी कुकी MLA सिंगबु दिल्ली दा कौदुना अमत्त ओइना उनदुना वारी सानदुना लैंगाक सेमनबगी मतंगदा खनखिबा लैख्रे लैंगा की रीसेटलमेंट प्रोग्राम माई पाकदौरिब्रा कांटो प्रेमनागर की मैतई सिंगना मसागे मयुम येंगबा चंगलुबदा कुकी सिंगना सिंजंग पाइदना तालक्री मणिपुर थोगलिबा इरांग असिना मरम ओइदुना इम्फाल वेस्ट डिस्ट्रिक्ट की मनुंग चन्ना लैरिबा कांटो प्रेमनागर लांजनरक्तुना खुरखुलगी मांदप युमफम रिलीफ कैंपता चंगजफम लौदुना लैरिबा मिचै की IDP सिंगना मसागी मयुम की फिबम येंगबा चंगलुबदा कुकी सिंगना योत थांग सिंजंग अमदी चैतु पाइदना तालक्री स्टेट अमदी सेंट्रल मसिंगी यामलबा सिक्योरिटी पर्सनल सिंगना ngak senduna SDC की स्टाफ सिंग यावना IDP सिंगना हौजिक लेरिबा मसागी मयुंगी फिबम येंगसिनबा चटलुबदा कुकी सिंगना तौरखिबा अटैक अदुदा IDP अमदी SDC की स्टेप ताकपिगनी स्टाफ नुंगना पादुना शोखरे थौदोग अदु ngasi नुमित युंगबा मतुंगदा थोखिबनी
थौदोक अदुगी मतंगदा मानदब युमफम रिलीफ कैम्प मैनेजमेंट कमिटी की कन्वेनर RK सनाहलना फोंदोखिबदा महाक मसासु कांतो प्रेमनगर चंगबा यावरुई ngasi ayuk pung 12 rom taba duwaidagi SDPO lamfel amadi sekmai police station gi OC yauna CRPF Indian Army gi Gorkha regiment masing yamlaba personnel sing nangak senduna SDC sekmai amadi SDC headquarter gi staff yawraga IDP ohunga loinana changki mafam aduda kuina mi leinerudraba mitai gi yum taragi hojik oiriba fibam yengsinduna photo kapki mafam adudagi thangnaba mafam amada chatnaba hotnaringai kuki gi nupa amadi nupi kharana yot thang singjang amadi chaitu paiduna thomjilakkhibani nung fawba langsilaktuna attack tawrakhibani Central Security Force singna mafam aduda lakliba IDP amadi SDC gi staff amasung Imphal West District ki police sing adu mafam adu thadoktuna thuna chatkinaba khangalakpadagi leimakhongi ek serviceman colony tamna chalakhi adubu colony gi gate yorakpada makhata na gari amada lakpa yot thang singjang amadi chaitu paiba kuki singna amuk hana attack tawnana ba hotnarakpadagi mafam adu thadoktuna IDP amadi SDC gi staff loinana Imphal West Police sing chenthoraki asumna leima khongda army gi achoba headquarter ama leiduna masing yamlaba security force kaya leiriba asigi mathakta security personnel kaya yawraga chatpa yengsin khongchat amada makutta mi shiba yaba khulai pairaga attack torokpa asi yaningde yamna ngaklibadi makutta khulai pairaga attack tawnana ba hotnariba kuki singda security force ki maikedagi tear gas natraga rubber bullet ama fawba kaptuna tanthokhinaba hotnabagi mahutta mafam adu thadoktuna chelhoro haina talakhiba maduni maram aduna asigumba thodok asi makhata na thokanaba maram chadana irang sagalakpasingda athubada action lawbiyu haina phongdokhi Rajya Sabada MP Singna Privacy Migration Medical Treatment da achangba sanfam sing issue ka pukhatkri leibak asida leiriba company singna spam call amadi message ki khuthangda makhoi gi product sing promote tawduna miyam gi privacy khungauna ba leibak asigi naha singna thabak phangdabadagi makhoi gi talent sing puduna atopa leibak ka chatkhiba private medical treatment da changba sanfam sing ka hena wangkhalakpana chingba issue sing asi Rajya Sabha ki 0 hour da MP singna pukhatkri NCP SP gi MP Dr. Fauzia Khana leibak asida topa leibak taki tongan ba hiram gi damaka changlakpa mioi masing yamlabasu leibak asida thabak fangdabadagi makhoi gi talent sing puduna chakhiba naha sing gi masing asum hengalakli basi nungnang ningai ni kumjali sing ani ka kungani thoidagi kunmari fawgi manungda India gi naha lakh taruk henbana India gi citizenship renounce tawduna atopa leibak ta chatkhi masi leibak asigi oina mangjabani haiki Sivasena UBT gi MP Priyanka Chaturvedina do not call directory registered toba miyamda tongan ba company singna mathong maram khangdana call tawshinduna makhoi gi oiba product sing promote tawna bo honari masida akhanaba miyoi amana akhanaba product ama pami haibidusu company sing asina khangbagum tawri masi miyoi ba adugi privacy khungauna bani haiki AAP gi MP Swati Maliwal na private medical treatment da changba sanfam sing hengalakli basi nungnangba poi hairaduna leibak sinba tungna clinical establishment act mapungfana chana handuna hospital sing na lawriba sanfam sing asi regulate tonana ba honagadabani haiki Assam ki Barak Valley da JCB kuntra manga season eviction drive chathari security personnel listing amaga chonga deploy tawkri Assam da paikhatpa khwaidagi chawba eviction drive ama oina Barak Valley da Assam ki authorities singna JCB kuntra manga season Hailakandi district da leiba Garmura inner line ridge reserve forest da lam khopchin ba imung Chonga kungani thoi target tawduna eviction drive chathaba hokre amasung drive asida pamdaba thodok thokena ba security personnel listing amaga chonga deploy tawkre hairi eviction drive asi Hailakandi district ki Damshera area da ngasi ayuk pung 3 tagi hoduna chathakibani drive asi district administration amasung forest department na kosamaduna chathabani officials sing na phongdokibada umangi lam amuk hanna lengak na lokshinana ba amasung
tumda lam khopchin bagi thawong thingnana ba paikhat pa eviction drive asi tha asigi mari fawba chathagani eviction gi thabak asi henna laihanana ba sector tare thokna khaiduktuna drive chathabani ahan bada sector manga taruk amadi tareta drive chatharagani amasung lemhoriba sector sing aduna hayeng amasung mathangi numita phase 9 na chathagadabani haiki eviction drive asi chathadringai ngasi dagi tha anirongi mamangda mafam asida lam khopchinuna leiriba mioi singda eviction notice thakiba laikre notice adugi matung inna imung ayambana makoina khopchilamba lam thadoktuna chatkri eviction asi umangi lam ngakura thamnana ba ecological balance hanjilhanana ba amasung reserve forest ki area bu lona yada ba mongda khopchinuna manghan takhan bagi thong lephanana ba paikhat pani haiki ki kotna hanagi PM 𝐶𝐞𝐰𝐬 chahi tara fadok pikri senja thumja chathaki haibagi maralda mahairoi shingi ihona mafam loktokraba hanagi Bangladesh ki Prime Minister 𝐶𝐞𝐰𝐬 leibakadugi royal sangna chahi tara gi fadok pikri Lengakna paikhatpa housing project amagi lam pithok pisin tawbada senja thumja tawki haibagi tongan tongan ba case anida wayal piraduna 𝐶𝐞𝐰𝐬 chahi tara fadok oina pikibani Dhaka Special Judge Court ki Judge 𝐸𝐸 Alamna Senja Thumja ki mathakta thagalakiba case adugi wayal pikibaga loinana case amamamda chahi manga punna chahi tara fadok oina pikibani Court aduna chahi 109 shurabi hanagi PM 𝐶𝐞𝐰𝐬 gi nephew Naduwan Music Sidik amasung mahaki Naising Tulip Lizwana Sidik amasung Achmina Sidik amasung atopasing yauna laibagadugi Purvacholda Rojuk New Town Project ki makhada lam lagthok lasin tawbada Senja Thumja tawki haibagi maralda wayal chathakibani Court ki wayal adu ngasi numijungba matung pung 12 ga makhairom tabada lauthokibaga loinana Tulip Lizwana Sidik puna chahi mari gi fadok pinana ba wayal piki Radawan Music Sidik amasung Achmina Sidik puna chahi taret ki fadok piki Rajuki member ama oiriba Mohammad Khurshid Alamdi mahaki maral yazaduna kota changcharakraba matungda chahi amamam case anida kaishum changda laina bagi wayal piki baga loinana chahi anidi kaishum changda thamgadori Russia ki drone attack ta Ukraine ki Dnipropetrovsk mine worker taramanga hatkre kaya amana sohankre Russia ki drone attack amada Ukraine ki Dnipropetrovsk region ki kha nongpok thangba mafam amada mine da thabak shuru raga halakpa miyoi sing puba bus amada tonglakpa yamdrabada miyoi taramanga hatkre atopa tarataret amana aso opan nangkre haina official singna phongdorakli Police ki report amagi matung inna Ukraine ki khwaidagi chawba private energy farm moriba DTEK na chalaiba 𝗠𝗔𝗡𝗏𝐿 haina khangnaba Russia amadi Ukraine anina lan soknariba frontline ki kilometer 35 rom tamak lapna leiba mafam adudagi thabak sururaga halakpada miners sing purapa bus aduda drone gi strike adu pankibani Strike aduna hek pankibaga mafam aduda miyoi 12 shiki haina regional military administration gi makok oriba Alexander Gandana phongdorakli adubu makhatana miyoi ahum amasu sirkpadagi punna mine worker 15 sikhibani thodok adu United Arab Emirates na yumbu oiduna Ukraine amasung Russia ga ahanba round gi wari sanaba loikraba matung anishuba round gi wari sanagadaba numit nini watlingaida thokibani Ukraine ki Energy Minister Denis Simhelna phongdorakpada mine workers in puduna lakpa bus ta chatharakiba attack adu yamna laibak thibani loinana ningtham thagi matamda energy ki awatpa leiringe marak asida Russia na Ukraine bu amuk hanna awafamda incident ba honarakpa attack ni haina maral sikhi thodok adu da natana Jaforiad ki region da laiba maternity hospital amadi residential building amadasu Russia gi force in attack chatharaki Ukraine gi emergency service na phongdorakpagi matung inna hospital adugi gynecology reception area da drone attack aduna nupi ahum asokapan nanghanki loinana mai chakpagi thodoksu yauki
Regional Administration gi makuk oiriba Ivan Fedorovna phongdorakpada mai chakpagi thodok adu mamaida muthatlaba matungda sokpagi masing adu tarukta hengalakhi hairi. Russia na puna tongan ba mafam mapanda drone gi attack maudra chacharaduna akai atoi nangkhiba mafam tarani thoi yauki hairi. Maragasida US ki President Donald Trump na sagolsen numita Russia gi President Vladimir Putin na makhatana strike sing Ukraine gi konung Kyiv ta chathararoi haiba wafam phongdokpa leikhi haina thamlakhibani. Adubu madugi matung drone gi attack sing aduna lakpa maramna Putin gi wafam adu chada chama thajaba yadri. Northeast Window TV na sandokchariba nungthilgi paw miyeng tabiriba pumnamapu amuka suhanak khurumjari. Northeast Window minyeng tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibeta natana masagi chahi kunmathoi dagina kuntra taret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Behran Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.
Hakchang phana thamge hairabadi iramda masimakta leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari. Mafam asida thajaba yaraba amadi sel yamna changdana specialty kun henbada ana layingbagi khudong chaba pizari. Pediatrics, cardiology, cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layingjari. Aduna state wangmada amuk karigi chatlugani aikhoigi Manipur da su hojikti awang bathaki healthcare fanglabada. Matam mangan biraganu sel hena tingan